سورة البروج ده هو ده أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي والسماء ذات البروج واليوم الموعود وشاهد ومشهود قتل أصحاب الأخدود خنسنو أسماننا أشعوب ثوان مزاج سنجي سنغو سنغوريبا أمدي وعدا توخيبا نميد أدونا سو خنسنو أما سون ساكينا أمدي وهوبدونا ساكيلي هوبا كانغو وهوبدونا سو خنسنو مان جربني قوم की मीसिंग दो शाहिद है वैसे शाहिद है वैसे ना गवाह पीर में मीदु पोतु माना गवाह कोई भी आए वाले मीदु शाहिद मशहूद है वैसे ना वो होरी गवाह ले होरी मीद कोई माँ की तरफ तो गवाह पीर है सिने मशहूद है आई नहीं शाहिद अरे ओके पोतु मतलब मी और मांग जरबनी कोम की मीसिंग से मखागे से पारखेगे रसूल लाक्त्रिङैदा थोखेबो थौदोक अमदा मियोट पनिंग थौ अमना अल्लाहबु थाजबा कयाबु मैगी कोम अमदा लंगसिनदुना हातखि थाजबा सिंगदुना मैदा चाक्तुना सिबदु निंथौदुगी मीसिंगना अकोइबदा फमलगा येंखि मुस्लिम हदीस नंबर असु दारुस्सलाम सूरा असि थौदोक अदुदा इशारा तौबनी खरना मसी यमन की यहूदी निंथौ जू नवासना पालंबा असो नसरानी सिंबो हाथी बदनी हाय अदोम तो इशारा तौबो ये निमसिंदो शाहिद ले रदना अदु उनिबो पोट न हैदो कोम ओरो करी ओरो मै थाबो ओरो अदु पोसिंदो अदु जरा मशहूर लेवा अदु किसु कसम चाना है मी ओहो मी सिंदु कसम चाना है मी पोती अन तराई बा मफम नते मान मखोन तौजी मतमदे हिमाल लेतबस मुकुम कुमनगा आथिबा तो मै था हिमाल तो पोमिसि मांग जरबनी कोम की मीसिंग दो कोम दुगी मैदु सिंगना पिक थल्लबा कोम मपु कोम तौरिबा कांबुसि फेर ओनो कोम दुगी मैदु सिंगना पिक थल्लबा मखोयना मदुगी अकोइबदा फमखिबदु अदुगा थाजबसिंगदा मखोयना तौखिबदुगी साखीसिंग ओइखिबदु मखोयना साउखिबा नत्ते मखोयना थाजबगी नत्तना अल्लाहबु पांगलबदु थागतनेंगाई ओइबदु साउखिबा नत्ते हसे लमन कुंबा नत्ते लमन कुंबा नत्ते दुआ मखोयना लमन खुमी से मोमिन सिंगला मन खुमी से अल्लाह थाजबदु सिंगला अल्लाह थाजबदु बहुत मरान कैंप लइते अदुगिने मन साउ दुगिलान तो नि कुब लइते अते कंद मोय मरा लइते मागी ओइबिरिबा आसमान सिंगी लेबाक अमसुंग पुमनमक अमसुंग पृथ्वी अदुगा अल्लाह दि पोट खुदिमकी मथक्ता साखीनि ठीक है आया सिंची खन थबदा मैम थोकपो पोनि हजिकि अदुगी मपुदुदा इमान पर केबे खक्तगिने मा पर केबे खक्तन पुरकम स्दो पुदु लोनो सिंदो बमा सेम सारिबा अदु थाजदा लेदु मान हाइदु इंगदा दो अदु चुमसु चुमिबा अदुगी दुना मरालो हेले तसेंगनमक थाजबसिंग अमसुंग थाजबिसिंगबु पोट नैबसिंगदु मदुगी तुंगदा मखोयना निंगमदना उनसलक्त्रबा अदु ओइरबदी मखोयगिदी जहन्नमगी दंदीनी अमसुंग मखोयगिदी अचाकपा मैगी दंदीनी तसेंगनमक थाजबसिंग अमसुंग अफब थबकसिंग तौबसिंग मखोयगिदी हैकोलसिंगनी मदुगी मखादा तुरेलसिंग चेनबा मदुनी अचौबा कानजबा हाइबदु तसेंगनमक नंगी रत्ना पाइबा खुटपाइदी साथीबनी तसेंगनमक माननी
ꯁꯦꯝ ꯁꯥꯕ ꯍꯥꯏꯕꯗꯨ ꯍꯧꯗꯣꯛꯄꯤꯈꯤꯕꯗꯨ ꯑꯗꯨꯒ ꯃꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯇꯧꯕꯤꯕꯗꯨ 마디 ꯀꯣꯛꯄꯤ ꯍꯩꯕꯗꯨꯅꯤ ꯅꯨꯡꯁꯤ ꯍꯩꯕꯗꯨꯅꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕ ꯐꯝꯕꯥꯜꯒꯤ ꯃꯄꯨꯅꯤ ꯇꯧꯕꯗꯨꯅꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯁꯤꯗ ꯑꯍꯥꯟꯕ ꯑꯌꯥꯠꯇ ꯃꯈꯣꯏ ꯃꯩ ꯊꯥꯗꯣꯛꯈꯤꯕꯩꯅꯤꯗꯅ ꯄꯜꯂꯤꯁꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯏꯃꯥꯟ ꯄꯨꯔꯛꯄ ꯑꯜꯂꯥꯗ ꯊꯥꯖꯕꯁꯤꯡꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯤꯅꯦꯕ ꯑꯗꯨꯗꯒꯤ ꯁꯤ ꯑꯌꯥꯠꯁꯤꯡꯁꯤ ꯈꯟꯊꯕꯅꯤ ꯑꯩꯅ ꯇꯝꯃꯤꯁꯤꯀꯣ ꯈꯟꯊꯕꯗ ꯇꯝꯃꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕ ꯍꯥꯏꯔꯛꯏꯁꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯑꯁꯃꯥꯟꯁꯤꯡꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯑꯌꯥꯠꯇꯨꯗꯩ ꯍꯧꯔꯛꯑꯣ ꯃꯈꯣꯏꯅ ꯁꯥꯎꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯈꯣꯏꯅ ꯊꯥꯖꯕꯒꯤ ꯅꯠꯇꯅ ꯑꯜꯂꯥꯕꯨ ꯄꯥꯡꯒꯜꯕꯗꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨ ꯑꯜꯂꯥ ꯈꯛꯅ ꯍꯥꯏꯕ ꯏꯟꯒꯗꯝꯃꯤ ꯑꯜꯂꯥ ꯈꯛꯇꯒꯤ ꯊꯥꯒꯠꯀꯗꯝꯃꯤ ꯑꯜꯂꯥ ꯈꯛꯅꯤ ꯈ꯭ꯋꯥꯏ ꯀꯜꯂꯤꯁꯦꯅ ꯃꯈꯣꯏꯅ ꯆꯦꯠꯅ ꯄꯥꯏꯔꯨꯝꯅꯦꯕ ꯑꯗꯨ ꯈꯛꯀꯤꯅꯦꯕ ꯁꯖꯥ ꯄꯤꯈ꯭ꯔꯤꯁꯤ ꯁꯤꯒꯤ ꯇꯐꯁꯤꯔꯅꯤ ꯃꯈꯥꯗ ꯇꯧꯊꯔꯛꯏꯕꯁꯤꯡꯁꯤ ꯑꯜꯂꯥ ꯈꯛꯇ ꯀꯔꯝꯍꯥꯏꯅ ꯃꯥ ꯈꯛꯇꯒꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕ ꯏꯟꯒꯗꯃꯣ ꯃꯥ ꯈꯛꯇ ꯀꯔꯝꯍꯥꯏꯅ ꯊꯥꯒꯠꯀꯗꯃꯣ ꯍꯥꯏꯕꯗꯨꯒꯤꯅꯦ ꯃꯈꯥꯗ ꯑꯌꯥꯁꯤꯡꯁꯤ ꯃꯨꯟꯅ ꯈꯟꯊꯒꯗꯝꯃꯦꯕ ꯑꯗꯨꯅꯤ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅꯃꯛ ꯃꯥꯅꯅꯤ ꯁꯦꯝꯕ ꯁꯥꯕ ꯍꯥꯏꯕꯗꯨ ꯍꯧꯗꯣꯛꯈꯤꯕꯗꯨ ꯑꯗꯨꯒ ꯃꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯇꯧꯕꯤꯕꯗꯨ 마디 ꯀꯣꯛꯄꯤ ꯍꯩꯕꯗꯨꯅꯤ ꯅꯨꯡꯁꯤ ꯍꯩꯕꯗꯨꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯛꯇ ꯀꯣꯛꯄꯤꯅꯕꯁꯨ ꯍꯥꯏꯖꯒꯗꯕ ꯃꯉꯣꯟꯗ ꯈꯛꯇ ꯃꯤꯅꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯜꯂꯥ ꯅꯨꯡꯁꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯊꯋꯥꯏꯗꯩꯁꯨ ꯍꯦꯟꯅ ꯁꯤ ꯄꯨꯝꯕꯁꯤ ꯈꯟꯊꯒꯗꯕꯅꯦꯕ ꯑꯌꯥꯠꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯂꯧꯔꯣꯏꯗꯕꯅꯦꯕ ꯑꯌꯥꯠꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯏꯃꯥꯟ ꯄꯨꯔꯛꯄꯩꯅꯣ ꯃꯩ ꯊꯥꯈ꯭ꯔꯤꯗꯨ ꯋꯥ ꯃꯆꯥ ꯃꯆꯥꯗꯁꯨ ꯑꯜꯂꯥ ꯈꯛꯇꯗꯤ ꯍꯥꯏꯕ ꯏꯜꯂꯨ ꯑꯗꯨꯒꯤꯅꯦꯕ ꯁꯥꯎꯗꯅ ꯃꯩ ꯊꯥꯈ꯭ꯔꯤꯗꯨ ꯔꯨꯡ ꯍꯧꯕꯁꯤ ꯁꯥꯎꯈ꯭ꯔꯤꯗꯨ ꯑꯜꯂꯥ ꯊꯥꯖꯗꯕ ꯀꯥꯡꯕꯨꯅ ꯑꯀꯟꯕ ꯑꯁꯥꯎꯕꯤꯗ ꯅꯠꯇꯅ ꯃꯩ ꯊꯥꯔꯛꯄ ꯒꯔꯁꯦ ꯑꯦꯅꯤ ꯄꯣꯏꯟ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯑꯜꯂꯥ ꯈꯛꯇꯒꯤ ꯍꯨꯀꯨꯝ ꯊꯥꯡꯒꯠꯂꯛꯄ ꯑꯗꯨꯅꯅꯦꯕ ꯃꯣꯏꯅ ꯃꯩ ꯊꯥꯈ꯭ꯔꯤꯁꯤ ꯁꯥꯎꯕꯁꯤ ꯑꯩꯅ ꯈꯟꯊꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕ ꯐꯝꯕꯥꯜꯒꯤ ꯃꯄꯨꯅꯦꯕ ꯑꯗꯨꯅ ꯃꯥ ꯈꯛꯇꯒꯤ ꯂꯥꯠꯂꯨ ꯑꯇꯣꯞꯄ ꯌꯥꯟꯁꯤꯜꯂꯨꯗꯕ ꯀꯅꯥꯒꯨꯝꯕ ꯂꯤꯗꯔ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒ ꯌꯥꯟꯁꯤꯜꯂꯨꯗꯕ ꯃꯥ ꯈꯛꯇ ꯄꯥꯏꯔꯨꯕꯗꯅꯦꯕ ꯁꯥꯎꯈ꯭ꯔꯤꯁꯤ ꯃꯩ ꯊꯥꯕ ꯌꯧꯈ꯭ꯔꯤꯁꯤ ꯇꯧꯕꯗꯨꯅꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯗꯤ ꯇꯧꯅꯤꯡꯕ ꯃꯥꯅ ꯇꯧꯕ ꯗ ꯀꯅꯥꯝꯇ ꯃꯥꯏ ꯃꯈꯨꯠ ꯊꯤꯡꯕ ꯉꯝꯗꯦ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯏ ꯃꯄꯨꯗꯨ ꯆꯞ ꯆꯥꯅ ꯂꯥꯠꯂꯨꯕ ꯑꯗꯨꯗ ꯍꯦꯛꯇ ꯍꯧꯖꯤꯛꯀꯤ ꯃꯤꯛꯁ ꯇꯧꯔꯝꯕ ꯀꯥꯡꯕꯨꯗꯨ ꯁꯥꯎꯔꯛꯄꯅꯦꯕ ꯂꯥꯛꯂꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯇꯦꯡꯒꯣꯜꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯨ ꯐꯤꯔꯥꯎꯟ ꯑꯃꯁꯨꯡ ꯁꯃꯨꯗꯀꯤ ꯅꯠꯇꯦ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯃꯅꯥ ꯀꯟꯅ ꯌꯥꯅꯤꯡꯗꯕꯅꯤ ꯃꯅꯥ ꯀꯟꯅ ꯌꯥꯅꯤꯡꯗꯦꯕ ꯊꯥꯖꯗꯕꯁꯤꯡꯁꯦ ꯑꯜꯂꯥꯅ ꯃꯈꯣꯏꯕꯨ ꯃꯇꯨꯡꯂꯣꯝꯗꯒꯤ ꯊꯠꯆꯤꯜꯂꯕꯁꯨ ꯃꯇꯨꯡꯂꯣꯝꯗꯩ ꯑꯇꯣꯞꯄ ꯑꯌꯥꯠꯇꯁꯨ ꯍꯥꯏꯔꯤꯗꯅ ꯆꯥꯡꯌꯦꯡ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯑꯗꯨꯝ ꯑꯖꯥꯕꯁꯦ ꯃꯆꯥ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯊꯥꯔꯛꯑꯒ ꯃꯤꯁꯤꯡꯁꯤ ꯍꯜꯂꯛꯅꯕꯒꯤ ꯍꯣꯠꯅꯩꯑꯕ ꯑꯜꯂꯥꯅ ꯑꯗꯨꯅ ꯃꯇꯨꯡꯂꯣꯝꯗꯩ ꯊꯠꯆꯤꯜꯂꯁꯨ ꯀꯟꯅ ꯊꯥꯖꯗꯕꯁꯤꯡꯁꯤ ꯃꯅꯥ ꯀꯜꯂꯦꯕ ꯅꯠꯇꯦ ꯃꯁꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕ ꯀꯨꯔꯥꯟꯅꯤ ꯏꯗꯨꯅ ꯌꯥꯎꯔꯤꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯡꯄꯥꯛꯇ ꯍꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯀꯨꯔꯤꯇꯤ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯇꯥꯛꯏꯁꯤ ꯅꯨꯡꯄꯥꯛꯇ ꯍꯛꯄ ꯄꯣꯠꯁꯤꯕꯨ ꯃꯨꯠꯄ꯭ꯔꯣ ꯍꯦꯛꯇ ꯑꯗꯨꯏꯗꯨꯅ ꯁꯤ ꯀꯨꯔꯥꯟꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯒꯅꯣꯕ ꯁꯤꯗ ꯍꯥꯏꯔꯤꯁꯤ ꯈꯨꯗꯛꯇ ꯄꯥꯏꯍꯧꯒꯗꯕ ꯏꯜꯍꯧꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯇꯧꯁꯤꯜꯂꯨꯔꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯏꯕ ꯌꯥꯟꯁꯤꯜꯂꯨꯔꯗꯤ ꯄꯦꯔꯥꯁꯦ ꯀꯨꯔꯥꯟꯁꯤꯗ ꯈꯟꯊꯔꯒ ꯆꯦꯛ ꯇꯧꯔꯒ ꯆꯨꯝꯅ ꯏꯃꯥꯟ ꯄꯨꯔꯛꯀꯗꯕ ꯑꯗꯨꯅꯤ ꯁꯤꯔꯀ ꯍꯥꯏꯔꯤꯁꯤ ꯃꯊꯪꯒꯤ ꯁꯨꯔꯥꯁꯤꯅ ꯑꯠ ꯇꯥꯔꯤꯛ ꯈꯪꯁꯅꯨ ꯑꯁꯃꯥꯟ ꯑꯃꯁꯨꯡ ꯑꯍꯤꯡꯗ ꯂꯥꯛꯄꯗꯨꯅ ꯁꯤꯁꯨ ꯋꯥꯁꯛꯑꯒꯅꯤ ꯍꯥꯏꯕ ꯍꯧꯔꯛꯏꯁꯤꯀꯣ ꯀꯔꯤꯅ ꯈꯪꯍꯟꯒꯅꯤ ꯅꯪꯕꯨ ꯑꯍꯤꯡꯗ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯇꯥꯔꯤꯛꯀꯤ ꯑꯥꯔꯊꯅꯤ ꯃꯗꯨ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅꯤ ꯐꯥꯎꯗꯠꯅ ꯉꯥꯟꯕ ꯑꯗꯨꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯇꯣ ꯄꯜꯂꯒ ꯑꯜꯂꯥꯅ ꯋꯥꯁꯛꯏ ꯊꯋꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯃꯊꯛꯇ
ꯍꯧꯖꯤꯛ ꯍꯥꯏꯅ ꯊꯕꯥꯗꯨꯔꯝ ꯈꯪꯕ ꯍꯧꯖꯤꯛ ꯑꯣꯏꯔꯝꯒꯅꯤ ꯁꯥꯏꯟꯁꯀꯤ ꯂꯝꯗ ꯁꯥꯏꯟꯁꯅꯗꯤ ꯈꯪꯉꯤ ꯙ꯭ꯔꯨꯞ ꯇꯔꯥ ꯈꯔ ꯒ꯭ꯔꯨꯞ ꯇꯔꯥꯗꯤ ꯃꯇꯦꯛ ꯀꯨꯝꯕꯤꯗꯨ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅꯤ ꯐꯥꯎꯗꯠꯅ ꯉꯥꯟꯕ ꯊꯋꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯕ ꯑꯃ ꯂꯩꯇꯕ ꯃꯤ ꯑꯃꯐꯥꯎ ꯐ꯭ꯔꯤꯗ ꯖꯤꯕ ꯄꯥꯟꯕ ꯑꯃꯐꯥꯎ ꯐ꯭ꯔꯤꯗ ꯍꯦꯛꯇ ꯐꯥꯜꯇꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯊꯥꯗꯣꯛꯇꯅ ꯂꯩꯇꯦꯕ ꯂꯣꯏ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕ ꯂꯩ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯌꯦꯡꯁꯅꯨ ꯈꯟꯊꯁꯅු ꯀꯔꯤꯗꯒꯤ ꯃꯥꯕꯨ ꯁꯦꯝꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯝꯕ꯭ꯂꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯔꯤ ꯈꯟꯊꯧꯑꯣꯕ ꯌꯦꯡꯉꯣꯕ ꯑꯜꯂꯥꯅ ꯅꯈꯣꯏꯁꯤ ꯖꯤꯕꯄꯥꯟꯕꯁꯤ ꯗꯧꯅꯤꯌꯥꯁꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤ ꯀꯔꯝꯍꯥꯏꯅ ꯁꯦꯝꯃꯤꯃꯣ ꯑꯗꯨꯒꯤ ꯈꯟꯊꯔ ꯃꯇꯨꯡꯗ ꯏꯜꯃ ꯅꯣꯂꯦꯖꯗꯨ ꯇꯥꯜꯂꯒ ꯏꯃꯥꯟꯗꯨ ꯆꯦꯠꯄ ꯍꯦꯟꯒꯗꯧꯔꯤ ꯑꯜꯂꯥꯍ ꯍꯨꯀꯨꯝꯅꯤ ꯑꯅ ꯂꯩꯕꯗꯨ ꯅꯠꯇꯦ ꯈꯟꯊꯧ ꯍꯥꯏꯔꯤꯁꯤ ꯁꯥꯏꯟꯁꯇ ꯑꯃꯨꯛ ꯍꯥꯏꯔꯤꯅꯤ ꯐꯤꯖꯤꯛꯁꯇ ꯑꯃꯨꯛ ꯍꯥꯏꯔꯤꯅꯤ ꯅꯩꯅꯧ ꯍꯥꯏꯔꯤꯅꯤ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯥꯕꯨ ꯃꯍꯤ ꯑꯃꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯃꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯃꯗꯤ ꯍꯨꯝꯗꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯣꯔꯛꯄ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯗꯤ ꯃꯥꯕꯨ ꯍꯜꯍꯜꯂꯛꯄ ꯍꯤꯡꯒꯠꯍꯟꯕ ꯁꯣꯏꯗꯅꯃꯛ ꯉꯝꯕꯅꯤ ꯑꯗꯨ ꯁꯦꯝꯃꯤꯕ ꯑꯜꯂꯥꯗꯨ ꯁꯣꯏꯗꯅ ꯉꯝꯃꯦꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯇꯨꯅ ꯆꯥꯡ ꯌꯦꯡꯒꯗꯕ ꯅꯨꯃꯤꯠꯇꯨꯗ ꯂꯩꯔꯣꯏ ꯃꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯒ ꯇꯦꯡꯕꯥꯡꯕꯤꯅꯕ ꯀꯅꯥ ꯑꯔꯣꯟꯕꯒꯤ ꯃꯥꯅ ꯀꯅꯥꯁꯨ ꯈꯪꯉꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨ ꯊꯕꯛꯇꯨꯁꯨ ꯀꯅꯥꯁꯨ ꯈꯪꯉꯣꯏꯗꯕꯅꯤꯅ ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤꯡꯗꯣ ꯑꯗꯨꯅꯤ ꯑꯔꯣꯟꯕꯁꯤꯡꯗꯣ ꯂꯣꯏ ꯄꯨꯊꯣꯔꯛꯀꯅꯦꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯔꯤꯈꯥ ꯂꯧꯅꯦꯕ ꯅꯪ ꯁꯤ ꯇꯧꯁꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯩ ꯈꯪꯗꯁꯨ ꯑꯩꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯀꯅꯤ ꯑꯜꯂꯥꯅ ꯍꯪꯒꯗꯧꯔꯤꯕ ꯀꯣꯏꯁꯟ ꯆꯠꯊꯒꯗꯧꯔꯤꯁꯤ ꯃꯤꯗ ꯂꯦꯞꯅꯗꯧꯔꯤꯕ ꯁꯤꯡꯒꯜ ꯃꯥꯒꯤ ꯑꯃꯃꯝꯇꯅꯦꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯝ ꯂꯩꯔꯣꯏ ꯁꯛꯇꯤꯁꯨ ꯂꯩꯔꯣꯏ ꯁꯛꯇꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯂꯣꯏ ꯃꯁꯥꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯔꯣꯏ ꯈꯪꯁꯅꯨ ꯑꯁꯃꯥꯟꯅ ꯏꯁꯤꯡꯕꯨ ꯍꯜꯍꯜꯂꯛꯄ ꯑꯃꯨꯛꯀ ꯋꯥꯁꯛꯄ ꯍꯧꯔꯦ ꯑꯃꯁꯨꯡ ꯄꯥꯝꯕꯤ ꯍꯧꯒꯠꯍꯟꯕ ꯆꯦꯈꯥꯏꯔꯛꯄ ꯄ꯭ꯔꯤꯊꯤꯕꯤꯅ साइंटिफिक आसमान न खंग सनु कर्म आसमान जाते राज अन्न लाभ अमुक सूर्य जना हम तुंगा अमुक हंगरी इधर अमुक ताप अदु न राजा को नूंसी अदु आसमान दुन खंग आसमान दुन साथी न तसेंगनमक मसी कुरानसी वरोइसिन ओइबा वहाइनी वरोइसिन ओइबा वहाइनी हारसी करिनो सिगी आयात अल्लाहना हारिबो हुकुम से अहकाम सिंसे अल्लाह खक्ता लापे अल्लाहना हाइबे इनबे रसूलना हाइबे इनबे सिगी आयात सिना वरोइसिन ओइगदा सिदगी नखोइना अतोपम तप्पगा वरोइसिन ओहिंद्रि फो पेन देदना इखोइदे अतोपमना साने नुजुल कर हाइत्रि फो असल से लौरी बुसको खादो इतना खादो आमगा नत्रग में लगी आमगा लौरी से खादो इतरो अब फसल है से कुरान से मसीन है चुम दा कनाना चुम दवाई फसला तो तारीख फाइनल हक और बात अभी सेना वासीदी चुम दा खादो बा कुरान तो है दो हदो लोइजिन बा सिन लोइगदबा अल्लाह ने सिंग पंदु से लान बे कुरान लान बे को क्या नत्ते मसी फागी जुगाई नत्ते अखोई तौनरिसिदि फागी जुगाई की मौंगदनेबा कुरान सिना थम्मगा कुरान के फॉर्मुला से खितंग खक पालगा करें कथा ने तौरिदो फागी नत्ते सि खंदो तसेंगनमक मखोइना तौरी लौ अमा अदुगा आइसु तौरी लौ अमा कुरान सिना फागी तौबा कुरान सिना अरोइबो एहंदा गांगुदु लौम तौरीने कदरम तौरिए अदो अल्लाह ने कदर तौरिए लवम तौरिए अदुदि खल्लो इसाई खन अदुना मतम पियु हाजदबसिंगदा ngaibiyु makhoi bu ngai haktang
ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯇꯧꯕꯁꯤ ꯅꯪ ꯇꯧꯔꯤ ꯊꯕꯛꯇꯨ ꯅꯪ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯌꯨꯅꯗꯤ ꯅꯪ ꯅꯪꯅ ꯍꯥꯏꯔꯤꯕ ꯇꯧꯅꯤ ꯅꯥꯀꯟꯗꯤ ꯊꯣꯛꯎꯅꯨ ꯉꯥꯏꯗꯅ ꯂꯩ ꯍꯥꯏꯐꯝ ꯊꯣꯛꯇꯤ ꯍꯥꯏꯌꯨ Matang surasina al-a'la si khata tawkije minglendu sak solu nangi rabki khwaidagi wanglaba sak songadaba ikhona thagat kadab sidi Allah ta nena atopa suratu mem yawredna sak songadaba minglende Allah imamingsi hujik ikhona sak sola misidi atopa migi mapangan sahabai ke ramgi oiro buzurg singi oiro ming singsi yam sonne ba thagat pa wahi sa yawna yawna wana thagatna thagat kanu haibante adu bu khaide wang thagat kad dia lagi ne wang thagatna buzurg ki ming moi buja tawun haibna ta bijati tawda me du khoin tawr misidi adu ne ba pung ani bayan tawda garino ne karam ba khandan ki wari no yawna thagat lim madu ko checking gadam minglendu sak solo nang girap ki khwaidagi wanglaba subhana rabbil a'la istorisin aduna namazda da solaga somda bayan dana ikhona thagat lisina atopa miyamgi wangla thagala thamme imai mamai mapangan don nakhoi bu sembi badu aduga sawong sada pibi badu aduga naraibak lepi badu aduga lamjing bi badu adugi mapudugi ming sak solo magi thagat wahai magi matik magun sanjabung puthokpirakpadu nakhoigi sasingi adudagi Allah na ohenki madubu musillaba charuko kanghandro lampak ka seloina aikhoina aidi Allah na thi thangani nangbu o Muhammad sallallahu alaihi wasallam aduga kaubal leiroi nangna Allah ki ayat Allah na hera kodu tambigana jidal hoina pari be koi da sun hairsi Quran se Allah na tambigani hai khra nam atopa ayat yaw khre ko Allah na ni tambigi da ba sena ga da so Allah na ni hai khra aduna waro no thi tha kaw su kaw ro ba Allah na ha abdu bu ka me kaw dor mo amal ai khoi na to udi ing ga da tu gari hai morning sing ga da tu jikir to ing hang ro pa ga da Allah na kauhan ge ningbi badu nattana Allah na kauhan ge ningbi badu nattana atai kauhal loy atai jikar atai ekoi shakti de lai gedro Allah na kauhan ge kauhan khakda ta seng namak Allah di khangbani apong basu amasung arot basu kom na thokhan gani Allah na nangonda araiba lambi do islam ge lambi si he Quran ge lambi si islam si duyen khalu no Quran si duyen khanga kom na thokhan gana lambi si lambi ka wa islam ge lambi si Quran ge lambi si aduna masi aini hen la hingena aduna ningsing biyu makoida kannaba pirabadi aduna ningsing biyu makoida kannaba pirabadi ningsing baduna haidi ayat si ningsing biba para ta hanba adragi Quran gi dum da jang na ba haibu loin chan khre sigi si loin chan khre sik sita ningsing han basi hon basi khak tana Allah na pira kada na atai khan thajagani ki jaba singna oi bon Allah ki sing du khan thara dam natro gari hairi mona do khan thadra ki da gwangu du kamai khan tharan adubu masidagi laithok khigani marai bab thi badudi si Allah na khanga baloin chakhan gadabadudi changadabadudi achoubo maiduda achoubo maiduda changadawri mi adre maidura chakadawri mi si Quran si monda hairuba ningsinguba Quran si bata maigaida hairuba kanda leithopa kangudu da adro sira adugi tungda ma sisu siroi manungduda natraga ma hingsu hingloi soidana mak mangal oirabani masabu sengdokjaba mahak adudi Quran sigi ayat sigi ahkam sing si pairaga masabu aran badagi chumthokcha horba mi singdu adui du mai pak pamine magi rab ki minglen bu ningsing jaba tu asai matak tai kheba ningsing jaba hai tu sidala marak ta chalu sing si Allah ge minglen ningsing ba Allah ge matik magun sakson basi sigi khona sai da hai khib ko amka handal lai si
ꯃꯥꯒꯤ ꯔꯕꯀꯤ ꯃꯤꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯖꯕ ꯑꯃꯁꯨꯡ ꯅꯃꯥꯖ ꯁꯣꯟꯖꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯅ ꯂꯧꯏ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨ ꯈꯟꯊ ꯌꯥꯝ ꯃꯨꯟꯅ ꯈꯟꯊꯒꯗꯕ ꯉꯥꯛꯇꯅꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯋꯦꯕ ꯑꯩꯈꯣꯏ ꯑꯜꯂꯥꯍꯒꯤ ꯃꯤꯡꯂꯦꯟ ꯅꯤꯡꯁꯤꯡꯗꯦ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯛ ꯁꯣꯟꯕꯁꯤ ꯀꯨꯔꯥꯟꯁꯤ ꯄꯥꯏꯔꯒ ꯄꯥꯕ ꯅꯤꯡꯁꯤꯡꯕ ꯑꯗꯨꯗꯒꯤ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯒꯤ ꯁꯦꯡꯗꯣꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯃꯁꯥꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯁꯤꯅ ꯅꯃꯥꯖꯗꯒꯤꯁꯨ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯛ ꯁꯣꯟꯕꯗꯒꯤꯁꯨ ꯑꯈꯦꯔꯠꯅ ꯍꯦꯟꯅ ꯐꯔꯕꯁꯨ ꯑꯃꯁꯨꯡ ꯇꯨꯡ ꯀꯣꯏꯔꯕꯁꯨ ꯗꯨꯅꯤꯌꯥꯗꯨꯅ ꯍꯦꯟꯅ ꯂꯨꯝ ꯂꯧꯈ꯭ꯔꯦ ꯑꯗꯨꯅꯅꯦꯕ ꯅꯤꯡꯁꯤꯡꯗ꯭ꯔꯤꯗꯨ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂꯤꯗꯨ ꯁꯤꯛꯁꯤ ꯌꯧꯍꯜꯂꯨ ꯀꯥꯟꯗ ꯊꯩꯗꯅ ꯆꯦꯜꯂꯤꯕ ꯊꯩꯗꯣꯛꯏ ꯃꯤꯗꯣ ꯅꯠꯇꯦ ꯅꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯅ ꯂꯧꯏ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨ ꯑꯈꯦꯔꯠꯅ ꯍꯦꯟꯅ ꯐꯔꯕꯁꯨ ꯑꯃꯁꯨꯡ ꯇꯨꯡ ꯀꯣꯏꯔꯕꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯨꯡ ꯀꯣꯏꯅ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯕꯁꯨ ꯂꯩꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯈꯪꯅ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯃꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯇꯧꯔꯥꯠꯇꯁꯨ ꯖꯕꯨꯔꯗꯁꯨ ꯏꯟꯖꯤꯜꯗꯁꯨ ꯌꯥꯎꯈ꯭ꯔꯦꯕ ꯏꯕ꯭ꯔꯥꯍꯤꯝ ꯑꯃꯁꯨꯡ ꯃꯨꯁꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯁꯤ ꯋꯥꯐꯝꯁꯤ ꯌꯥꯎꯈ꯭ꯔꯦꯕ ꯆꯥꯅꯕ ꯌꯥꯎꯔꯤ ꯃꯥꯅꯤ